Assalamualaikum warahmatullahi wabarakatuh. Ngasi kanu topik budala liba injection amasung Ramadan. Injection Kappa hadipin khoi anabagi injection Kappa. Drip han bana bucing drip han bana boiro. Masi Ramadan thada kana gumba amnu zai hem taragade. Masi kamain tauba. Fuqaha habadi Islamic Jurists sing Fuqaha na piba conclusion sing nattraga makhoygi mot-singdu opinion-singdu Quran amasung Sahih Hadith-ta yumpham oidragadi madu thoidokna sida khanna neinabagi mathou tade. Aduna eikhoygi text-singda kari hayri amasung scientific explanation duna lens oiraga matangsida amok yeng batai. Allah na hayri aduga chā-o amasung thak-o nungalamdagi angauba langjana amambadagi farok tariba fawba matamdudagi roja tau numit tadri fawba masini Allah takparaktarana Ramzan thagi roja henbagi matam amasung ahauba takpirisi Surah Baqarah gi surah ani subah Quran gi surah Baqarah gi ayat 187 dagini. Aduna fajr matam oidri fawba chaba thakpa yabai matam pibiri. Numit taba haubaga roza break tawgani habdi roza iftar tawgani. Fuqaha kharan hai madudi injection Kappa roza kaayena. Adaga kharan amuk hai Kappa karisu kaide. Karigumba injection Aduna nutritional injection habadi food supplement nattraga chinja ke muta pibi injection oidragadi injection kudimak amasung solution kudimak medical treatment gi ngaktani adabu injection kharana nourishment purpose-kini oi adu khara mana madu oide solutions habdi sugar or saline intravenous injection habdi drip ya laga singdi thilag piba makhoi singidi nourishment-ni aduna roja kai basingdudi roja tawliba miduna blood transfusions tawba maramde blood habasidi nourishment gi ultimate destination ni ani subada roja kai badudi drip kappa si roja kai maramde masisu nourishment-ni sab thakpaga manai mathangda roja kai daba singdugi matangda muyengse injection medical treatment gi oina Kappa khudam oina penicillin insulin treatments sing khogi energize tawna body da chang nattraga vaccinations makhoi sing si roja kai de Kappa matamda injection aduna intramuscular haide muscle da Kappa nattraga intravenous habadi singi da Kappa oirasu kari gumba makhala mata roja kai de makhoygi madang makhoi sing asi oi targade insulin gumba penicillin gumba sumto oi tarde ko adu yaragadi injection duna numidang da Kappa adu oiradi yamna fai kidney dialysis adu sengdokna ba blood lokthokpa adi matungda blood adu da chemical amasung nutritional substance khara hapladi khudam oina sugars amadi salts natraga asiga manaba amadi oiradi jakaire patient singda anaba singda saline solutions singli da Kappa da roja kaire maramda saline solutions si nutrition manungda challe makhoi da salts amasung fluids si yawe maduna bloodstream da changlaga hakjang da machi oiba pi samna hairabda nutritional injections makhai roja kai ana ayek amasung asok apan gi Kappa da akai balete maduna singli da Kappa oyagera nattraga any hakjang yumpham amata Kappa oyagera nutritional supplements natab injection da roja kai da bato pasing amakasu kutamoina eye drops ear drops air syringing nose drops nasal sprays makhoi singchina khanna di yau da bida pukta tasindragadi roja kai kaidre
tablets or lozenges ka maddi leikhada thamba angina ba pectoris asina jingba kya treatment gi kariguma yosin dabida yosin da tar ka diroja kaidre haidi tablet lozenges kai like don thamaka thamki bizato adu tuman ki bita du za kaidre the vaginal pesarist dotchings the season of speculum nattraga internal digital examinations tauba za kaide the introductions of a scoop or coil IUD sana harabda makhoi sing si tauba uterus ta uterus man de ko insina matan da madu eikhoy za kaide introductions of a scope of catheter urethra male and female gonungda tinjambada se madu za kaide nattraga injections of dyes nattraga diagnostic imaging tawbagi nattraga medication gi nattraga bladder sendok pagi asum madu za kaide drilling of teeth filling tawdringai mamangda ya satokpa nattraga ya polishing tawba miswak nattraga toothbrush khonau yudubida oiragadi za kaidre rinsing koigi gargling tawba sing mouth chinda topical treatment apply to matamda madu khonau yaudragadi madu so za kaidre oxygen piba so za kaidre are anesthetics patient the nutrition supply to dragadi anesthetics ka pada su kaidre medicines koigi skin da subchin bi haibadi absorb tawba kudam oina cream guma lotion gumba skin ga to pasing tai matam za kaide koigi catheter veins ta koigi heart vessel da koigi injection to matam da nattraga atop organ singi examine to matam da madu za kaidre laparoscopy abdominal organs kejamak diagnosis nattraga surgical treatment to bada za kaidre biopsies liver amad atop organ sing nutrients colonina to dragadi za kaidre gastroscopy situ nutrients na tauba nattraga dir za kaidre brain nattraga spinal cord medicine introduce tauba adu so za kaidre involuntary vomiting natana isana kutin jalak natana vomit tauba nattraga de za kaidre haribasi khoigi ruja kai pa kai de bagi matang samam na basing adu masi bayak larabada thamlabani masi reasonable oiba pota da matang asitang asigi topic situ sinjare